pot Huranbani Chingnaba Meoi Marina, Chowkidarda Thangna Thillamle Chowkidarna Nongmeina Kappada Huranba ma Sokhre Pawasi Kanglei Paki Maida Pause dagi Lokhotseven Ngaha numidang pung taraga minute kuntra rom taba matamda Kakching Police Station gi manungsan na Kakching Municipal Council gi Solid Waste Management Treatment Plan gi Chowkidar waidiba Meoi ama Treatment Plan adu da pot Huranba changlakpani hai na Chingnaba Meoi Marina China kanduna phuba amadi Thangna Thinbadagi asokapan nangkhre haire Soklaba Chowkidar adugi maming Mayang Lambam Rameswar kauwe Kakching Pazi Laikai ne Mahangna hanba laitana double barrel nongmai puthoktuna Huranbani hairiba Meoi mari aduda Nongmeina Kappada Meoi ama makhongda panduna sokhi haire Huranbani hairiba Meoi sing adu mafam adugi Meoi sing amadi Kakchingda leiba Arambai Tengol unit ki Meoi sing Thoudok thokpham da sangsilaktuna fana bohnavada Amambagi khudong chaba lauduna manak nakpada leiba chingda sengkhat khibadagi faba ngamaudre haire Soklaba Chowkidar Mayang Lambam Rameswar khudakta Kakching District Hospital da pukhatuna layengkhe Adubu mahak puksepta thangna khara khetuna amadi khutki sarukta khara sokpa natana atai asokapan yaukhide Thoudokna khudong thiningai oidi haina ahanbagi oina layeng chatharaba matungda hospital dagi discharge tawrakhre haire panba yabadi hairiba Kakching Municipal Council gi makhada leiba Solid Waste Management Treatment Plan asida Mamang sahidasu Meoi kharana pot huran khibagi Thoudok thokhiba leire haire Jiribam gi Thoudok MLA Ashab Uddinna Condemn taure Pawasi Kanglei Paki Maida Pause dagi Lokhotseven Jiribam da thogliba thoganingdaba Thoudok asi amugana thoktana bohna minase Masida MLA ama woina Thoudang laugani haina Jiribam AC gi MLA MD Ashab Uddinna phongdokhre Mahangna hai Jiribam gi goladon dagi Sarat kauba Meoi amana mahaki farm da thavak suraga halakpagi lambida kuki singna faraga tamthina alambagi thawong adu yamna laibak thiba Thoudok amane Thoudok adubu akanba mawong da condemn tawe mahakna hai haukiba kumja lising ani kulhumdoi gi Meoi ahumdagi Manipur da thogliba kanglup ani gi irang asiga mari leinana chahi adumaki Meoi marida SP Jiribam gi office ta Jiribam district ta khunda minariba phurup sing punsinduna semkhiba Peace Committee semkhibadu amukna hungna mapangal kalhalase Civil Society Organization sing rural amadi urban elected local body sing na ngahan gi Thoudok adugumba makhata na district asida thoktanaba apunbagi Thoudang adu lawminasi hainasu MLA na appeal taure